Khudongthiba khuding kokhanaba pambai lei adubu COVID-19 di hojik phawba chapchana phahanba ngamdri tamthiraba khudongthiba asidagi ngakthoknaba amata ngairaba upai de masibu sandokpa thingba haiba sikhaktana oiri Aarogya Setu yamna samba mating leiba healthcare mobile app ni masina aikhoibu asoi angam thohandaba tanatana app asigi matengna masibu sijinnariba miyoi amagi masak maming khanghandana lonna kanada su haidoktana athuba matamgi manungda mahaka kana naknarambagi haiba bluetooth amadi gps gi matengna khanghanba ngamgani Kanagumba ama test tawbada positive oirabadi Bharat Sarkarna mahaka athuba matamgi manungda numit 13 ni da tinaramba miyoi singili kulli bangam gadawribani aduga laina asina nahallaba miyoi singdasu makhoigi akupa marol de haidoktana khanghangane asumna laina asina sokhallaba miyoi sing aduna khudakki oiba ana layangi mateng lawbada natana self quarantine tawbada su mateng pangani masina matam manghandabaga loinana virus asi sandorakpada su thingbangam App asigi matengna kayamu khudong thiningai oibagi haibadu madum khangjaba yai amadi Bharat Sarkarna su miyoi million kaya da hakselgi pau matam gi oina khanghanba ngamgani App asina khanghairaba miyoi kaya dagi pau makhoigi face singdagi phanghanba yai Mipum khudingmaki aron athu haibasi yamna maru oi haina khanjaduna makhoigi aron ba data sing ningthina ngak senduna thamgani kanada su haidokloi masi Bharat Sarkar khaktana khangani amadi ana layengi hiram khaktada sijinnagadauribani Aikoina laisal asi hengalakpa thinggadabani masigi damak Aarogya Setu na khudong saba ama pire Aarogya Setu na hujikti soidana coronavirus ki lanthengda aikhoibu mateng pangani aduga asigumba luraba haksel gi khudong thiba asibu loisinbada jati asibu tengbang gadawribani hujikti Aarogya Setu gi matamni maramde